Ahanbada Mareba Pau. Imphal West District ki Anti-Theft Cell amasung Commando ki team amana miyoi amadagi huralapa gari mari lilongi tongan-tongan mafam anidagi fagat pangamkre. Kurumjari THINGBAIJAM SANATOMBI dagi MAMI TV News Update lobise. Imphal West District ki Anti-Theft Cell amasung Commando ki team amana gari huranba miyoi amadagi car ama yauna gari mari lilongi tongan-tongan mafam singdagi fagat pangamkre hairi. Huralapa gari singa konana faraba miyoi adudi lilong police mamangdagi MD Ziaur Rahman chahi 18 apopa MD Burahudin Kawi mahakna haidorapagi matung inna registration number AS 03AD 0473 oiba KTM gi Duke bike ama registration number yaudaba KTM gi Motorex bike ama registration number yaudaba Hyundai gi Creta car ama amadi registration number thadaba Honda Dayo ama lokhat pangamki. Hirmasigi matangda police tagi pangba pau amana hai Imphal West District Police ki SP gi mityang makhada chathakiba operation aduda gari huran begi thabakta chenaba MD Ziaur Rahman dagi KTM Duke bike ama fagat pangamki faraba Ziaurna hydropagi matung ina lilong da makhadagi MD Asif Elias Mami amasung lilong ubak thong mathaktagi MD Azmir haidiba miyoi ani asidagi huralaki bagari sing KTM Motorex bike Hyundai gi Creta car amadi Honda Dayo police ki team aduna lokhatki. Gari huran bigi thabak asida atai kana chenari bagi haibadu khangdoknaba makhataba investigation hauragani haina pau asna makhatarli. Secretariat Tabak Toriba employees singi tolop tha khudingi tang amada pithok tabagi mayokta ngasidagi cease work strike hauragani hairi. Manipur Secretariat Service Association gi President Purujit Lari Ingbamna Chief Secretary da Pisin Kiba Ai Bacherol Amanahai Secretariat employees singi thagi tolop tang amada matam chana pithok tabana maram oiraga employees singna bank tagi laukiba loan matam chana singdi haiduna bank ta penalty thina bahotna bada awaba mayoknare. Lenga ki maikai dagi chap chaba pambai ama putoktuna masibu thabak oina onthoknaba sinlang dripauba ngasidagi cease work strike chatharagani hairi. Mikhal hek loikibaga miyangi mihut signa nungaigadaba official quarter khalhaunabagi damak Imphal da thomjinariba asi laibaktibani thawong asi miyangi damak chongthoraklaba mihut amana tawgadaba natte haina Saikot Assembly constituency gi MLA Paulenlal Haukipna phongdokre. The Hills Journal ga MLA Paulenlal ga akhanana unaba amada wafam sing asi phongdokladuna mahakna hai Imphal da MLA singi leifam chapam piba haibasi lengaki amasung mari leinaba loisangi mathauni masida nanghorori matagum taha Imphal da thomjinbagi mathau tade. Hills Area Development gi matang asi constitution na Article 371C gi makhada piriba provision sing asina adumak yare. Masina chingi miyamna thengnariba isu singi warishin purakpada mateng oigani. Matang asida tribal gi mihut singna miyamga naknaba mari thamduna thabak tawrabadi constitution na piriba provision sing thabak ta onthokpada thoidokna awaba oiroi. Saikot AC asi haukiba chahi kun rongi mamangdagi chawkhat thawranga mari leinaba thabak tharam kayada nathaiduna thambiramle. Constituency asigi lambi thonggi fibam amadi miyamda thengnabagi afaba thaknabagi afaba ising panghanba haibasida khanaba mityeng thamduna thabak paikhatkani. Constituency asigi miyamgi mihut oiramba singna chahi kunrom chawkhat thawrangi thabakta ahenba miyeng changlamdaba maramna haujikti issue kaya na pik thale. Maramaduna constituency asigi development work sing makoktagi amuk haubagi fibamda leire. Constituency asigi chawkhat thawrangi thabak mapung fana pangthopa ngamnanaba Churachandpur district ki Puwari da ihan hanbo ina district headquarter gi mini secretariat office building da Wind of Change ki office amasu hangdokle haina MLA Paulenlal Haukipna makatana phongdokhe. Chahi asigi March kuntarukta macha ani hatlaba matung nupi hatnaba hotnaramkiba changangai maning laikai dagi Chingtham Surjikumar Elias Murphy ngarang CJM Imphal West ki court na tha asigi tang kunmanga fawba judicial custody da remand pikre. Case asigi
Case asigi ayona court asida paikat akiba report ki matung ina chahi asigi March 16 Surjit Kumar na mahaki machanupa CH Diamond chahi ani amasung CH Poringanbi chahi maribu maya thoba potsak amana thinduna hatkiba amasung mahaki loinabi abesana buna hatna bahotna kiba police na chathaba investigation da mahakna sizina kiba oiramgani chingnaba I taiba thang amasung nungthang ama fangki Case asiga mari lenana makataba investigation sathanaba Surjit Kumar judicial custody da remand PBU haina prayer tauke Court na ayogi report kupna tarba matung tha asigi tang kunmanga fauba police custody remand PK Pachoi Police amasung New Kaitel Manbi Police picket ki team amana Indian Med Foreigner IMFL case Chani Kuntramapan mioi ani dagi ngarang falat pangamne hairi Faraba mioi ani adudi Thaubalgi Thaudam Lirak Mamangdagi Thokjom Surchandra Chahi Kuntramanga Apopa Laikhidraba TH Tomba amasung Thokjom Sankar Chahi Kunmatoi Apopa TH Gopesor Kawi Hermasigi matangda police ki pau amana hai Imphal West District Police ki SP gi meeting makada Kaitel Manbi Police ki checkpoint ta achat awok sing check tobada hairiba IMFL case Chani ga Kuntramapan asi fagat pangam kibani Faraba potlam sing adu excise police station da makataba khongtang lokotnanaba khutsinakre haina pau asina makatarakli Friendly Environmental Warriors Fiugi Kaubru Khongchat ki mateng panglakhiba singbu fiu na thagatpa fongdorakli Kaubru Khongchat adugi matangda ngarang Jiribam District ki Babuparada leiba Fiugi office ta pangthokpa paugi mifam amada Fiugi Secretary Kangabam Sundar na hai tha asigi tang ahumda All Manipur United Club Organization amukogi matenga loinana Fiugi Kaubru Khongchat ama mai pakna pangthoki Khongchat adugi saruk amo ina Kaubru chingda u chara kaya thabaga loinana plastic ki amot akai sing sengdoki asigumba makhagi khongchat asi mamangdasu siroi chingda pangthoki khongchat aduda Jiribam AC gi MLA MD Ashapuddin amadi mahaki manau nupana mateng pangki loinana tongan balup amadi lanai mioi singna selgi mateng panglaki amukogi maikaidagi leifam chafam sing rangbi bagi mathakta Kaubru fauba thinbiki Masigidamak pumnamakpu fiuna thagatba fongdokli Kaubru singda u yanthatpa amadi lanmai thaba kaya tawriba asi makhatana tawbiganu haina Sundarna fongdorli Handaki khongchat asida Kaubru ipagi khubomda satuna akoina ngamjaba akoigi mausagi khalbu kaidanwa akoina honajarubani adu yamna nungaijadaba amana chingda uwa kaya yanthatuna thamamba amadi maru ikokoktuna lairamba ubada Lakliba tang tara mangagi nungtil pung ani taba matamda Andro Assembly Constituency gi manung chana leiba Thambaldu Market ta Poiropat Local Farmers Development Cooperative Society Limited ki General Body Meeting pangtholagani hairi hairiba meeting asida chahi khudingi urea thengna phanghanbagi matangda khana nainagani loinana lau subada changdaba yadraba atai atopa potlam kaya launabagi matangda su mifam aduda khanagani Maramaduna members singna hariba mifam asida matam chana laktuna saruk yanaba society asigi secretary Kulem Tomchona thadropa cheral amana khangalakli Malem pumbada thengnariba COVID-19 gi laitit asidagi ngakthoknaba achamba section thorang khara ngakna chapinaba MAMI TV gi maikai ningsingjari madudi yumdagi hek chathopaga face mask upiu mi amagi marakta futter ki ara pathambiu mai mit khut sa toina handokpiu amadi covid vaccine ka pa yarbasing suksoi soidana covid vaccine ka thokduna laichit asidagi kannaba miyam punna hotnaminasi aroibada maroiba pau amuk hana Imphal West District ki Anti-Theft Cell amasung Commando ki team amana mioi amadagi huralapa gari mari lilongi tongan ba mafam anidagi fagat pangamkhre Matang asida news update loisinjare makhataba pawgidamak numit ningba pung 12 gi English news update mengtaminase